ꯅꯪꯒꯤ ꯈꯨꯊꯥꯡꯁꯦ ꯅꯨꯡꯁꯤꯒꯅ ꯊꯥꯗꯣꯛꯑꯣ ꯅꯪ ꯊꯥꯗꯣꯛꯑꯣꯏꯗ꯭ꯔꯣ ꯇꯥꯛ ꯇꯥꯛ ꯊꯥꯎ ꯃꯥꯏꯗ ꯅꯨꯡꯁꯤꯕ ꯍꯦꯔꯣꯅꯤ ꯁꯨꯇꯤꯡꯒꯤ ꯍꯧꯕꯒꯤ ꯀꯦꯔꯤꯅꯤ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯨꯇꯤꯡ ꯍꯧꯗꯣꯔꯦ ꯅꯦꯔꯣ ꯍꯦꯔꯣꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯅꯣꯏ ꯃꯔꯤꯒꯤꯅꯤꯀꯣ ꯅꯣꯏ ꯃꯔꯤꯁꯦ ꯅꯣꯏ ꯃꯔꯤꯅ ꯗꯥꯏꯂꯣꯛ ꯂꯣꯏ ꯑꯣꯛꯀꯅꯤꯀꯣ ꯅꯣꯏ ꯃꯔꯤꯅ ꯅꯣꯏ ꯗꯥꯏꯂꯣꯛ ꯂꯣꯏ ꯍꯧꯅꯤ ꯑꯗꯣ ꯁꯅꯥꯗ ꯅꯪ ꯑꯣꯏꯔꯣ ꯀꯣ ꯑꯩꯉꯣꯟꯗ ꯅꯝꯕꯤꯔꯣ ꯁꯤ ꯑꯩꯉꯣꯟꯗ ꯌꯥꯗꯦ ꯑꯩꯅ ꯃꯃꯥꯟꯅꯕꯤ ꯍꯥꯏꯔꯗꯤ ꯅꯪ ꯈꯪꯖꯔꯣꯀꯣ ꯁꯤ ꯌꯥꯕ꯭ꯔꯣ ꯑꯗꯨꯗꯒꯤ ꯂꯩꯅꯥꯅ ꯑꯗꯨꯝ ꯈꯪꯖꯔꯣ ꯅꯨꯃꯤꯠꯇꯨ ꯀꯥꯏ ꯉꯥꯡꯉꯤ ꯇꯥꯗꯕꯤꯗ ꯇꯞꯅ ꯂꯦꯞꯄꯣ ꯑꯗꯨꯒ ꯍꯥꯏꯔꯣ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯣ ꯈꯨꯠꯇꯤ ꯈꯨꯟꯗꯕꯤꯗ ꯑꯗꯨꯝ ꯍꯥꯏꯔꯣ ꯗꯥꯏꯂꯣꯛ ꯉꯥꯡꯊꯣꯛꯑꯣ ꯏꯂꯤꯅꯥ ꯌꯦꯡꯉꯦ ꯑꯗꯨꯗꯒꯤ ꯏꯂꯤꯅꯥ ꯌꯦꯡꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯃ ꯗꯥꯏꯂꯣꯛ ꯑꯃ ꯍꯥꯏꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯃꯊꯪ ꯀꯅꯥꯅꯣ ꯃꯊꯪ ꯌꯦꯡꯅꯔꯣ ꯍꯥꯏꯔꯣ ꯑꯗꯨꯗꯩ ꯏꯂꯤꯅꯥ ꯇꯛ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯍꯥꯏꯗꯣꯏꯅꯤ ꯐꯣꯝ ꯇꯧꯗ ꯌꯥꯔꯣꯏ ꯑꯣꯖꯥ ꯁꯤꯗꯤ ꯅꯠꯇꯦ ꯍꯦꯔꯣꯅꯤꯒꯤꯗꯤ ꯐꯣꯝ ꯇꯧꯗ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯗꯣ ꯑꯃꯨꯛ ꯏꯁꯀ꯭ꯔꯤꯞꯇꯣ ꯕꯥꯏ ꯍꯥꯔꯠ ꯇꯧꯈꯤꯕ ꯑꯣꯏꯗꯤ ꯑꯃꯨꯛꯁꯨ ꯐꯗꯧꯕ ꯀꯖꯟꯗꯣ ꯇꯧꯒꯅꯨ ꯍꯥꯏꯅ 맞아. 와 아무튼 하겠다. 맞네. 에. cây nọ hai độ. Ai mà tầm nó thấu đi tổ con. Nghe này. Nang ngay ibani khắc tang ba wari sa sin tau. Ka này đấy. Dạ nói này. Ai nang ngam hình đi. Phân tổ ai chơi Cáp phải. Đấy thắc lên này gì vậy? Dạ nói này. Ai cứ thado. Đấy nó nghe đi. Ai đi thado rồi. Ai nó bằng khờ ba. Nang 그 당시에. 무시교에 다더라. 맞네. 난 다더라죠. 딱 가서 타 엄마야. 오이나. 맞대. 오이나 타 왔지. 코트 사이까지 토해 그래. 슈팅 hậu 네로 해보니
ꯋꯥꯔꯤ ꯇꯩ ꯁꯥꯟꯅ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯅꯣꯏ ꯃꯔꯤꯒꯤꯅꯤꯀꯣ ꯅꯣꯏ ꯃꯔꯤꯁꯦ ꯅꯣꯏ ꯃꯔꯤꯅ ꯗꯥꯏꯂꯣഗ് ꯂꯣꯏ ꯑꯣꯛꯀꯅꯤꯀꯣ ꯅꯣꯏ ꯃꯔꯤꯅ ꯂꯣꯏ ꯗꯥꯏꯂꯣഗ് ꯂꯣꯏ ꯍꯧꯅꯤ ꯑꯗꯣ ꯁꯅꯥꯗ ꯅꯪ ꯑꯣꯏꯔꯣ ꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯝꯕꯤꯔꯣ ꯁꯤ ꯑꯩꯉꯣꯟꯗ ꯌꯥꯗꯦ ꯑꯗꯨꯗꯒꯤꯗꯤ ꯃꯤꯁꯤꯡꯁꯦ ꯍꯥꯞꯄ ꯁꯅꯥꯃ ꯅꯪ ꯑꯣꯏꯔꯣ ꯑꯩꯅ ꯃꯃꯥꯟꯅꯕꯤ ꯍꯥꯏꯔꯗꯤ ꯅꯪ ꯈꯪꯖꯔꯣꯀꯣ ꯁꯤ ꯌꯥꯕ꯭ꯔꯣ ꯑꯗꯨꯗꯒꯤ ꯂꯩꯅꯥꯅ ꯑꯗꯨꯝ ꯅꯃꯤꯠꯇꯨ ꯀꯥꯏ ꯉꯥꯡꯉꯤ ꯇꯥꯗꯕꯤꯗ